State tholi birang laksin of security na local but horang saruka moina combined force ki kangbo na Kuki militant ahung kolai kona na fare Kuki militant ahung madunga sa iyo angan bapung mari makhairam tabado ay stadium ni central force ki kangbo na kangpo pi district ki new kaital Manipur police station na kona village ki combined operation amada fagat pangam kibani CRPF ki 32 69 86 109 143 GCQ at battalion some rifles somebody state force kangbu odna sathaki ba operation to da Kuki militant ani edudagi AK series rifle ohum su funky madugi mathakta bulletproof jacket nongmi maru mobile phone amadi siasang yauna thi phone khara su funky hairi combined force aduna operation sathaba Kuki khul aduda sanction bada Kuki khulai pai bani singnaba singna su nongmi kapsel lapagi thodo laiki hairi adubu nakalari ki marakta khut thona khibra habi paudi phamgamdri amaramda security force aduna operation sathringe da Kuki ni peace singa thingbaga lena phagat ki khulai pithokna ba irang horakpada security force tier gas cell katra tan khai ki security action da Kuki ni pi ohum lom asofan nang ke hairi banbe abadi ngarang Congress leader Rahul Gandhi ki jiribang khongchat mangoni na Kuki militant singna state force landara kraba matum Kuki militant ani yalo khulai singa kona na phagat pasu laikrabani